ngasi phongkhiba isel express tagi maruiba pawkhara khungwasarakana manipur top channel gi maikaidigi myamda thamjagi ahanbada india gi taraga turuk suba president mikal july taraga nipana pangtholagani khwaidigi wangba phamasi gi damak miyoi taraga mathoi nomination file torakre ama reject tokre President Ramnath Kovindna lebasigi khwaidigi wangba phamasi pubagi matam July 13 da loiragani masigi mangoinana president gi mikhalasi pangthoknabagi dama election commission of India na yumsagesa numita notification thokre amasum president gi mikhalasi July 19 pangthokani duga July 13 da masing thigani mikhal pangthokpagi matam laukthokhibaga loidana miyoi 13 na nomination gi file torakre aduga amana aswoiba kya laibadigi reject tokibani reject tokiba miyeduna pisilakhiba nomination paper aduda maha parliamentary constituency amagi electoral list yagodabani adumoina mak elector ama oi haibigi sabsaba certified copy yoroktabana mirepsi edu reject tokibani mikhalasigi nomination file tawbigi matam June 18 phawbagi nomination file torokhibagi manungda Bihar gi Saran district gi Lalu Prasad Jadab yauri Mirepse pisilakhiba miyoi singadu ayambana Delhi, Maharashtra, Bihar, Tamil Nadu amasum Andhra Pradesh tagini July 19 pangthokodoriba mikhalasida member of parliaments MP amasung member of legislative assembly MLA lising mariga sanipan ga sumnigi mapana bot thadagani electoral college haina khangnariba state amasum union territory singi mihut sing yawba mihut kangbu aduna taraga taruk suba president kanana oigidagi haibadu lepkani Bharatiya Janata Party BJP gi oina amuhana President Ramnath Kovind bu President ohenanaba nominate torakpa yari BJP amasum maru oiba opposition party singna hojik phawgi oina di makhoi gi mirep kanana oigedagi haiba sapsana lokthokpa letri adumoinama miyamna hainabigi matungina mikhalasida Muhammad Arif Khan Draupadi Murmur amasum Anusriya uiki mirep oirabi yahiri Muhammad Arif Khan hauzi Kerala gi governor oina thokpuri maku BJP na mirep ama oina puthorakadra haibadusu sapsana khangmangamdri kumsing inglising aniga kunga marida pangthokodoriba Lok Sabha mikhal gi yenglaga BJP na makhoi goeba khwaidigi fabalusing ba makhalakpu yai hari Draupadi Murmur hariba miyashibu BJP goina di makok thungbulusing ba moiri ma hauzi Jharkhand gi governor oina thokpuri ba miyani Tribal lusing ba ama oina ma Jharkhand gi ahan manapi governor oina BJP na khanki President Pranab Mukherjee gi matam loiduna mikhal pangthokiba matam na suma President Mirep ama oirakpa yai haina khanakhibani ma Indian National Congress tagi hawrakraba matung kumsing inglising amasam panmaudrada BJP di yauduna ma ki political career semgalakibani mamangda di Madhya Pradesh laiba college amagi oza oina leramkhibani West Bengal gi Chief Minister Mamata Banerjee su opposition party singi oiba mifam ama kauduna kanana opposition mirep oigedagi haibadu lepthoknanaba thausil paikhatkhibani adumoinama NCP gi lusingba Sharad Pawar na mifam adu yaw haiba yakhite Mamata Banerjee na New Delhi da pangthokiba mifam adura National Conference gi lusingba Farooq Abdullah amasu Mahatma Gandhi gi masunupa Gopal Krishna Gandhi bu nominate taunana bu wafam hodokhi Makataba mifam ama Sharad Pawar na lusingduna June 10 natragana 12 da pangthoknaba matam lepkhre Madura Gopal Krishna Gandhi bu President mikhalasigi nominee oina puthoknaba khanagani hairi India gi oina Dr. Rajendra Prasad natragana tam anirak suba president oiba yaukidri adumoinama Ramnath Kovind amuhana BJP na nominate torakadra natragana torokloidra haibadudi sapsana haibangamdri hairi hena pausna sufongdorakli atopa paw madana Manipur Police Department gi maruiba office kya lairiba first MR gate number 2 gi lambi pukri ole athokai lakpada apan bo hele Manipur Police Department gi maruiba office kya lairiba hanma Manipur Rifles Battalions gate number 2 gi sangpham lambi salak sari nga yokpa yaragani security gi athokai thabak lakpada sauna apan boire lambi de accident thokpa phawbu yaure Hauzi oirebe lambi gi phiba masi Manipur gi Home Department party Chief Minister N Berena athubuda miyeng sangba mathau tari lambi asida Manipur Police Department gi DG Control CID Special Branch Imphal Jails ahanba MR Hospitals OLS Office Narcotic Affairs of Borders NAP amadi Sanamai Temple lairibini aduga ahanba MR gi maruibe lambi amasu oiribini office asida Manipur Police ki ADGP amadi tuan ba officer sing phamlibani lambi gi phibam asi asuki matik natai sadre amasum office sing asigi staff sing office karak amadi security gi athokai gi sathok chasin na khurau thangale
lambi asida gari masa thawbada start nutpa amadi tusin ma phawbu yaunare nga yokpa yaraba lambi asi imphal dagi 0 km gi area amasu oribani hauji oriba lambi phiba masi manipur gi works department na semjin bidana una tumina laisinba si manipur gi oina lebak thibani mafam asida lairiba office asida tuan be state singdagi lakpa officials singi mamangda yamna ikainingai ni lainga asina lambi simbidri haibaduga yamna maru oiriba 0 km area da lairiba lambi phawbo simbidaba sina karamna imphal gi lapthokiba mafam ni kari oiramgani lambi asigi matangna pausi asida lambi satlamba miyo amana phongdorakpada yamna phatraba lambi mati asi simbidana thamba si lebak thibani lambi asi yamna maru oi lambi asidi ikya satok sasin tawri ahanba MR manungda lairiba sanamai temple da miyoi ka leptana lai khurumba laknari amadi mairoi singsu school satok sina amadi security gi thabak ta su khudong sahande lambi asigi nagyeta lairiba drain singsu semjin bidabana fulle amasum drain lambi dagi wangkhalaba laibana lambi asi nong subuga pukri ole mafam asida lairiba office singi officer singna su lambi asi semjinanaba mari lainaba singna khangalu aduna lambi mari lainaba department su athubada semjin biyo amadi minister na athubada yingsin biyo haikena pausna su phongdorakli atopa faw madana Anouba Aganipath Recruitment Model gi makhada ahanba oina IAF ki Aganipath selection thas gi kungamari digi horagani Anouba Aganipath Recruitment Model gi makhada Indian Air Force ki Aganipath sing thasi gi kungamari digi selection tawba haunaba sem saba loikre ngasi Air Chief Marshal BHR Sauduri na pikiba paujel amada Aganipath Recruitment asigi yamna nungaiba paujel ama oina hana sai taret makhai digi kungamathoi phawbgi manungda leiba miyoi sing Aganipath oina selection taunanaba hairamadu nauna revise sai kungahumdai fawa sangdoklagani loinana Indian Air Force ki Afnibers taunanaba process punamak sem saba loire selection asi thasigi kungamari digi horagani masina leba asigi na oiriba miyoi kyada khudong saba phanganduna Aganipath ama oiningmagi apamba punamak phanganma ngamlagani haina BHR Sauduri na phungdokre ngasi Air Chief Marshal asina phongdokiba wafam asiga iroinana leba asigi tuan ba state singda center na piriba Anouba Army recruitment taunabagi scheme asibu akan mamongna yaningdaba phongdoknarakhlibani akan mamongna yaningdaba phongdokpagi khongjang sangchiliba state singi manungda Bihar amadi Uttar Pradesh na khwaidigi akan mamongna hingsa yawba thodok sing yawna protester singna khongjang sangchilibani haukiba leba pukpa numita center na Aganipath scheme asi India gi naha oriba madi armed force pu pamjaba miyoi singi damak yenglaga yamna atinma matam yoini scheme asi hautokibani scheme asi na naha oriba miyoi sing sahi taragatre makhai dagi kunga matoi fawu oirambadu kum sing sahi english ngani kunga nitoi goina sahi kungom doi fawu sangdokpigi ayaba pikre tanja sida defense ki job sing paman ha oriba kyana phongdok liba wafam singdi kariguma makhoina Aganipath ama oina Indian military force sangluraba matungda sahi mari mapung fakhraga join tokhiba dugi saruk samagi manungda kunga mangadang makhatana thabak tahobagi khudong saba pigani hari tanja sida sara hundraga mangadi kari tahogani habiga asabu wang hanglakli Aganipath scheme sida recruit tawkrabana kaya sahi marigi manungda pension phawba pidana thabaktagi pothangani haibisida mafam kyaran ha kya yaningdabagi kholaw kya lauribani hauji koina di myam pau si matang se lusinjarage mas myam punana wabde ngaminasi and thank you